Mayampur Mapu, and Krumzari, Taram Noksari, the Sigi Manipuri Shaitagi, setting Sidinabi Torunda, Kham Haikadagi, was a Laishram Shyamo, the Ningwal Kutki Secretary, Chaoba Heikham, Promila Thokchom, the Ningwal Kutmaki President Tabuk Puriba, was a Gunamani Lema Taram Noksari. The sharing of sea Sahitya Han Hanba, Tandoropa Kum Tang the Lakeba, Adu Mashakamani Hana Hazeni, sharing of sea. Sharing of sea, going maybe see the natural lake of Malang Panpum, say Horapuma, but Umba Honjel Amakaki Tolapa, Sahitya Masaka Han Hazeni, Masi Wari am Sangre, the Matamana Mangalum sea, we set up to the minute Tramata to some tokre. Panging similar Nifu Captani, other than a minute. Gunamani Leva, Kulum the Leviski Manunda, saying in a convention, Manga saying Bawa, the Manga very cool, further than corner and Kale, Minimanga saying Bawa Tamda. Yan Hanaina Nimol could keep Preseno Riva, was a Gunamani Leva saying Pabina, but Milin Manga Matamlobis, Milin Marie, Paulobio, Music Sessanasi, Tom Chaudosi. Was a Gunamani Leva saying Papiro. Aigi Sayangi Maming, Aidi Kongnang Panbini. Aidi Kongnang Panbini, Urum Piriba, Taibanga. Quire Aina Hauriba, Sahi Samadi Suram Lagani. Sakini Aidi Nongju Nungsagi. Aigi Yam Lava, Manasina Hek Yenduna. Anova Mayon Song Bada, Nongju Ta Lagle Kangnabani. Aidi Loina Kangi, Taibangi Lisat Sajat, Apava Amat Tatau de Makoidi. Aigi Haksangbu Nungsibide, Maram Laitana Isa Ireng Yantokpi. Irum Tupna Hinjaba, Sekla Kaya Hatopiki. Saina Kangli Bani Aisu, Nakoina Piba Dandigi. Iron Tok de Kanduna, Nangning Badangang Sai. Aigi urumda phamladuna nongmasu phamlaki ikhong sida sakni ba lamboiba ama tathi tawoina tawiki athengba hingi tanglaududa pullaki mafam sida nisharoi sing sarak tamki nuja kaya ai kapki mataudu ubada he mioi mapok nang se amuk na khanthau kaidobage malem se nakhoi khaktagi nate hingminasi matam sangna upan wapan khibikna nateng pangli nakhoigi kari tawbikhrabage makhoigi damak mang takhanba nattana nakhoina aigi ani suba sairengi maming nongdol atiyagi asangba Nongdol atiyagi asangba uraga tengthari nonggobi kobi selana Laisin thangdraba atiyagi thajana anguba phizon honglaba hingda nonginna harau mathoi kajari inga ingen kumdam lakpada lemlei nga na paujeli taibangda laijana solarba asauba ipakta Yekulotpi sanari ningnaidana Khari labuk lamhang su haraujari Langbangi nungsagi maisa nasungda Sarang singna pairi patki iyaida Tharona pugaina satli magidamak Kamrang sak kaubi sekla mahaksu Nom nom jagoi sajari Taibangi phajaba saktam ubada Aigi ahum subamadi aroiba sairengi maming Nusi jaraba imagi tampak tamna He taibang sembiba mapu Aibu pubiraki ibungo nahagna Palemgi siyom nungdagi taibang paurakpada Laihaure ibungo nahakti itungda Kapki aina malem yaubada
hunga hunga khonjen wangna taibang miron tarakpa matamda ukkare isa se mayagi langna sahidaba tawhaidaba sethidaba kaya mathang 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 aina mikup khuding aran banghakta pungja khuding tawhaidaba sajat hauki matamna asum asum tawthari khangna khangna ipaksida kablak kuru sunglaba matam amuba samlangbu angawbana kupsillaklaba matam punsigi numidang wairam oiraklabada mapu nangbu ningsinglaklaba matamduda songamdare koloi nangi minglen pap selaba isin sina ningthina tolida ko taibang mapokse loijare wah yang fare mathangda za Promila sereng pabiro aigi sereng mami lakre ngasidi malem laimai da tholiba huduksingi damak hawaina tengthajari karigino tudongsen karigino hahaka ningsiba sembiribani ningsiba tambiribani haraga karigino sinadriba karigi haiba inadriba tholiba thudoksin bidibida kana sembo erangani mana ikribudi kakusungande adubu amuksu mana semba malem masida fataba sandoba jibasi karigi semlam libano Mioiba jibasing mana semdi adubu makogi itiyasti semdi masama semjabani adubu mana ningthil mahaka semlamde ahingi matam yarami amamba amasung angamba ningthina sembirami kuleramdraba amitrem halkarana khangani lekokta tingkhang yaramdraba legi magun kanthirangani nagen thaleramdrabadi masandagi phajaba ningaibu karana khangani amaronda amu yoiba samajgi mana tawjaba thabaki phongi parikha lawambasu ya haujiski hamjari masana unama khangba ngamri lesing pinabire yoibana afaba tawdana khatabada tawrabadi nongmadi khataba do mangalaba malenda soyina lakani kharamba lalensi Ani suba agency mamin frontliner. Frontliner. Mama di mani matum sini, mapa di mani matum sini. Kana magi sana thibini, kana magi sana thibini. Angam sini thawai. Frontliner. Aki baktu jeng bakay hamogi kasan dan namsing duna marok sing matong na putu duna. Mighty Bapigan Densili and Valadana Saluti coronavirus. Near the Samal Vidamata, Tunji, Mirule, who the Damata, frontliner. Thank you. amaga paro atien amaga pabiro Amaga atien amaga pabiro okay kabatsa inabiyo kabatsa tibiyo kabatsa inabiyo mayong na banang thanda coronavirus ti saw thangana batuna magda tibiyo kabatsa inabiyo kabatsa Salut ini coronavirus uksil ini coronavirus amaronda uksil ini coronavirus karamba mai gibel ibnu thande adondagi lakani thande kanadasu hadutte kanadasu thundutte matondagi aron malanjangni thangki badalli na thade amagi mathangda amma yaksel lagaba matungda manangani hadugai lanthina da badi yaroi mai patabasu yaroi karamna yumayong yagani tabutse ananiyo jana tabutse ananiyo jana video tabutse innabi tabutse thank you mathangda oja Shyamo Laishram hajari aigi sairengi maming
nan pham da han khro thunglaki sana lepak ta yening thagi matam da china lepak ta gi lakhiba nihing saba corona pangan thauna mangkhini matik mayai samkhini yaurakhi mongyam ba haktakta yango ning thauna tharakpa khagi lebak ta gi hingsaba ning saba moidana China ki ning thong moyam ba mai thiba pikhi moidana thawai thakhi kanglei pakta mongpham oikhi kanglada anaba nan ki luphau king thau pian khiba khagi lehau khudol khiba moidana phumagum phumdringai luphau nungpa nan ringai kanglada mongpham oidringai nan phamda hinkhro aigi ani suba saireng aina ningjaba Paliamana lumbara inembona marumi Santhau ipana wangba ipubona mawangi Kanana thoine henbara taloi mana maheli Ima ipana warauba ai thoidona nasungde Mana saukini khanbada thawai aidi dipaije Nungsi khaba isinina atupani khalai Mana yanaba honaba isinina sangban khani Mana thoujinba khuding huithau dawna chungsinjai Manabu inakta leiraba kanabu aina kibidi Magi ahakba yathang ai nanthokpa ngamjadi Magi sana yathangna aigi aroiba waripni matani aina ningjaba matani aina khanjaba Wow. Ahum suba sereng amta tage Yeah, welcome. aigi ahum suba sereng ki maming mera thangmai Meragi thangmai nibi sabi sanau nungon tha Mera thagi sanare laika panna sat patha Singmi amin sinaba khudol pot pina tha mera hauchongba mami sambugum urakle luibi singi siraba isin inauna unaba sumang khuding mera thangmai loidang kuire udaba kawram male makhoina isin inauni khalaktare lamlan bani ningamle mera thangmai na mutkrabada loijare agi sare aina haidrsu dum khangani akhoi Chaoba Sairing khudol tambiro Chaoba hana yes Ahan maktada uzatsimu kurumjari aigi sairengi maming nupi ai nakpegi nasani oirubana nupi chatlabani thadoktuna lamlan bayung amada oirunaba yumburenbi amagi saktam ai nakhoi namani oirabana mama haibado yoklibani nakhoibo mapung marei phanaba tunginaba khanduna tungidama khanduna ai nakhoi nabeni oirabana ahangi matam hinglibani aklamge khanduna haukhiba itihas kaya liramge ningduna warising loganu taraina aranbu khongthang kaidongnung oyu lengdana arepa phirep ambada layu nolokpa hangani afaba mahai kaya pamde yengnaba yengningde napansu sikubanu kanada oihaningde kalakanjau jel hajaba puksen oyu thaujal haiba yengjage imit pena singlokune laman nungsina penjage aigi sadanu dani haina pasau thokjage madem pumbasida aigi anisuba sere tariba mamido tariba mami laibakta hajaba laitengni khalsira lainingi haina utpara maming tangaire sandan mamina utle laisa machugi mangun magul lepnaba keriba maithongdi angakpani mingsati onana salhanbire hanglaba thirui kayadi mathau leite misakum thoksa pide kananasu
Thokchabide kananasu matik yaud magungum uhalle ona nangasidi tahale angaubi khenaba kaya gilaksida samam narene laibaki mami samam narene laibaki mami ai gi ahum suba sai ai gi ahum suba sai ne kalakpa he kalakpa nang leiri makai wa loi yaknabasu oiba yai nungda thangkhibasu yai sainadi sara salline langhalli maisa kaya lepa leita amadagi amada asum hauhalli thamoida tharungi polum angam tanai ngamningba ngaktana oisanu magi khandoknati kanasu he kalakpa nang satkroba mioiba sabatya sidagi lapna yamna lapna tamna uba phangdrama mapam aduda leiru nang naning tauna nang udrama mapam se semhauge amukta nungsiraba malem leitabagi mahau nang yaudana yenge karam taubage haina yenge karam taubage haina punamapu amkana khorumjari yam faje ngasi ningol khutki member of whom aduga atopa kabi ma uja Shyamo na tawga atenba matam khagi koina phang matam se keno khaktani minute nisigi sering sedinwa sida khama kaidigi ningol khutki president Gunamani laiba ningol khut lupasibaki secretary Chaoba Heikham member Promila Thokchom duga Shyamo Laishram sering sidin misal abidana nisigi aten sering sidin mapung fana pangthopong budumta hanna thagachari matham desu wangjing ma ke khama ke rumdigi te topa ai bising polaga mukana pangthonaba wangamuga polaga laksage mayambu amuk kana matham ju unasi hajaraga ayam de kaina bidai labjari